Tairen hairiba pambi asi maitaisinna maihauroldagi hauna tinseng laisengba laitingi thoramga mari leinabasingda sizinaduna laklaba pambi amani. Maitaisingna Tairen mana amasung pungphai hairiba napi asiga pullaga natraga Tairen mana khak oiragasu asengba isingda luplaga lai khoramba sanglamdaida laida katkadaba hai lei potchaising amasung isada khituna puning hakchangbu sengdoi. Tairen pambi asi gi makhal taruklom lei. Maitaisingna laitingi thoramsingda maruoina makhal ahumkhak sizinai. Tairen asigi maming ukok Tairen hairaga kawi. Tairen asi sumnagi Tairengum matonda mana ahum longa palai. Mahusana Tairen pambigi anauba mana amadi masa asi ngangi adubu khara lisalakpa matamda ngangu masu adu olai. Ukok Tairen gidi mana panthamgi makok asi adumak ngangduna lay. Tairen asi maruoina laithawaruba lai khau katpana chingda sizinaba Tairen. Asida sunatana layok tingo amadi isa sengdok khotokpadasu sizinaba ya. Tairen asi mana palakpa matamda matonda ani longaga palai. Ahum longaga palakpa yaugde. Tairen asibu aikoina lungang Tairen haina kawi. Tairen asidi lai nungsit changba haibadi hinsabi changba lai tinok layoknaba laimang tumangba bhut pret fattaba thoramsingga mari leinaba khaktada sizinai. Atai atopa thoramsingdadi sizinade. Tairen asi chumnagi Tairen haina khangnaba Tairen ni. Mana palakpa matamda matonda ahum longa palai. Karigumbada ani longaga palakasu adumak yawi. Tairen asidi laiseng tinsengba layot tinok nungsit changba amadi laitinga mari leinaba thoramsingda afababu oiro fattaba laibu oiro amasu loina sizinaba yai.